Hostage Thadopagi Matang the same provision sing Yauriba, Gaza ceasefire proposal amada, Israel na Hamas gi pakum pangli haina, Israeli official amana pongdokre. Adumo inamak pangliba pakum masigi formal oiba pakum mama, Hausik Paubagi oinedi handri. Hamas movement amasung atopa Palestinian faction singna, Egyptian amasung Qatari mediator singna putorakpa, Gaza ceasefire proposal, Makoine yare haina, Hamas na hairi. Proposal asida punsi supagi phatok piraba Palestinian samani fu amasung sahi tara manga hena phatok taraba atopa lanpa humpu thadok na bagidamak hingliba Israeli hostage taraga onthok na bagi dil ama yawi haina Palestine hairi. Agreement asi sanaba haubaga khudaktagi Gaza strip ta tangai phadaba menung sigi tengbang sing pusinbaga loinena hospital sing rehabilitation piba atek akai lauthoknaba tangai phadaba equipment loinaraba rescue team sing sangba yahanbagi wafam sing proposal asida yauri. United Nations amasung masigi agency singna Gaza strip ta operate tawriba Red Crescent amasung international organization singa loinena tengbang yanthoknabagi thodang lawgani. Seirak sida proposal asida military operation matam kharigi oina lefan ba masung Gaza strip ki tangai phadaba singdu phanganaba tengbangi polam matik sana pusinba yahanaba Israeli forces redeployment tobusu yawi haina Egyptian source na hairi. Operation leblingaida lanfa onthok nabagi thabak pangthokani. Masida phajinduna thamliba hingliba Israeli tara amasung Hamas na paisillega thamliba haksang kuthra taruki tangkhai haksang tara nipan Palestinian lanfa mayam ama thadokpaga mahut sinagani. Egyptian source ki matung ina hena mapung pharaba agreement natraga tung koinegi ceasefire ama taunabagi matangda khananeneba adudi truce asina sanaba hek hobaga khudaktagi pangthokpa haugani hairi. Mahagna Gaza City lausinaba amasung Palestinian lising sa kayabu kha thangba Gaza da takthoknaba mahaki cabinet ki thaurang adu defense minister Israel Katz amasung military chief Eyal Zamir ga khanakre hainasu Netanyahu na phongdokhi. Adubu karamba matamda anoba offensive asi sathagani haibadudi haikide. Offensive asi satharabadi hanadagi mang taklaba mafam asida misi mina thopagi masing hengalakani haina malemge leba kayadagi yalingdaba phongdoknaraglibani. Mediator singna Gaza da humanitarian crisis amuk hena thon gadaba offensive asida yasinaba ama puraknabagi wari amuk hinganaba honari. Israel amasung Hamas anigi marakta akonba taunakhiba ceasefire adudi Israel na March thada loisinki. Ceasefire adudasu lanpha thadokbagi yanaba yawki. Israel na tha kunithoi rom offensive satharakpa amasung Gaza gi sangpham thokpham thingzinduna thamkiba asina territory asi mapung phana mangta ankre. Lamdam asigi ayamba saruk akai atoina pik thalale amasung awatpa ngakta ngaihelle. Lising ani kulumdoigi October dagi sathaba haukiba lan asina miyoi lising humphunithoi hen hatkre atopa lak ama lising yangkai taruk sani kuntrana asok apan nangki haina Gaza gi health authority singna hairi. Angang sama tarani thoi yauna miyoi sani humphum doidi saba phangdabadagi sibani. Miyoi lising kharadi tengbang kanboi singdagi mateng lawnaba honnaringai natraga tengbangi polam sing yenthokpham manak nangna sangsilubada hatkibani. Haujiksu saba phangdaduna sibagi masing nungtigi hengalakli hairi. Haujik Israel gi lami singna Gaza pumba lawsinaba landarakpana maram oiraga hanadagi langi awaba nangliba Palestinian lak kaya lanjenaba haukre. Tha kunithoi suraklaba Gaza gi lan asida Israel gi lanmi singna Gaza gi lamsa da humbudra mangadi lawsin khibaga loinena lemoriba lamsingsu amuk lawsinaba hondarakli. Lan asina maram oiraga Gaza gi yum yauna infrastructure sa da marbudradi pumang mangkhre. Gaza gi lan loikhrabasu hana leiramba Fibham aduda amuk hanjilaknaba honabada sauragna sahi yangkhai rom sanglagani haina expert singna phongdorakli. Amaromda Gaza mapung phana lawsin bang ngamnaba Israel gi lalmi singna nongthaktagi bomna landaduna Palestinian sing takhaiduna kha thangba Gaza ta tasinduna thamnaba Israel gi Prime Minister Benjamin Netanyahu gi thorang asibu Greater Israel Vision gi thabak ni haina Saudi Arabia Qatar amadi malem gi Muslim lebak singna phongna akanba warning tawrakhre amadi thorang asi kaidonungda mai pakpa ngamloi hairi. Amaromda Gaza City khudum chansinaba Netanyahu gi thorang Israeli cabinet na ayaba pikhiba adubu haukiba sahi kayada Israel gi marup oiduna laglaba Germany na akan mamawongda yalingdaba phongdoktuna Israel da Gaza da sizinakhiba yaba khulai amata piraroi haikre. Israel gi thawong asibu Europe ki leba kayana su kanna yalingdaba phongdorakli.
लीसिंग अनि तरानिथोइदगी UN General Assembly की नॉन मेंबर ऑब्जर्वर स्टेट ओइरखरबा पैलेस्टाइन बु लीसिंग अनि कुनमंगा की मार्च फावबदा UN General Assembly की मेंबर साम मरबुद्रा हुमतोइ के मनुंगदा साम निफुतरेना मेंबर स्टेट ओइना सकखंख्रे लागलिबा सेप्टेम्बर थादा पांथोकदोरिबा UN General Assembly की मरीफुसुबा सेशनदा ऑस्ट्रेलिया ब्रिटेन कनाडा फ्रांस ना पैलेस्टाइन स्टेट ऑफिशियल ओइना सकखंगलगनी हाइरी अदुबु मसिना हौजिक गजादा थोगलिबा लान असिगी वारोइ नते हौजिकी अथुबा ओइना तंगाइ फद्रिबसी UN की मिडियंग मखादा खुदकता सीज फायर सनहनबा साना थक्नबा पोलमसिंग याउना अवा तेंगबांग पुमनमग अपनबा लेतना यहुनबा असोकपसिंग लायंगबा नाकल अनिमकी लानफासिंग खुसिनबा लाना मांगहन तागलबसिंग अमुक नहुनना सेमगत सागनबा होनबा असिनसिंगबनी अमरोमदा मफमसिदा मतम चुपगी ओइना इंग तप पुरकनबगिदमक मालेमगी लेबाकसिंगना पैलेस्टाइन स्टेट सखंगदोरिबा असिदा पैलेस्टाइन स्टेट सेंबा मसुंग हिंगनबा ngamnaba honaba इजराइल की मिलिटरी लौथोकपा मदी इजराइल बुसु मपुंग फाना सखंगबा तंगाइ फदे हौजिक अथुबदा तंगाइ फद्रिबसी इजराइल अमसुंग पैलेस्टाइन हाइना तोखाइना स्टेट अनि सेंबनी मसिना पैलेस्टाइनियन सिंगी लोना याबा अनिंगबबु फंगनगनी टेरोरिज्म अमसुंग मखल खुदिंगमकी वायोलेंस लोइसंदुना तुंग कोइबा इंग तपसु पुरकनी